Separate administration taliba kuki MLA tarana makhoigi ising mai phawbagi budget khudingmaki Manipur State Assembly dagi lauduna leiramle Manipur gi power leitre animated suspension da leire hairiba MLA sing su assembly da makhoigi khudong chaba punamak lauduna masa gi kendra da nungaina leiri haina imagi mairagi president Thoksom Sujata na phongdokre wafam masi khoigi power leitre hairiba MLA sing na assembly dagi khudong chaba punamak ai khoigi lauduna lei bagi nungaina lei bagi wafam dune sa kari habining sa animated suspension haibu di job haibu khene sigitang khoi ko khanga hairibra khangdana hairibra ko yamna kitang akoina kana nganguru su horen kari we bi aba tamangam do situation yam kana training de Manipur de leba assembly ase kuki MLA tarana separate administration tale hairaga su makoi MLA tokpanate makoi still MLA oiri assembly gi MLA oiri abuko MLA disqualify tawkhre laukthokre haibanate makoi MLA oiri aduga hojiki animated suspension da leidiba MLA singsi su MLA oiri aduna MLA amo oibagi phongham thokopotu moi adum phangjabane abuko hairiba sine assembly di job tawre adu kuki MLA tara ji disqualify tawre hairabodi mokoina logjaroi haibuduna wa amani dana ko akoi leriba ijat sanman mayam sing asideda akoina paliba akoi gi leriba akoi gi thangaki wafam mayam dana maram rokanda aidi haiba opportunity mayam sing amta logjara roi haibuduna wa amani dana ko adu opportunity lowri du di lowba yabagi lowri neba maram di moi hoji MLA tokpa leitri dana ko MLA tokpa leitri assembly di job tokpa leitri still MLA id sarkar adu leitri haibai wani pia salare animated suspension Constitution ki mai guarantee mai makha leiri bane buko aduna sidaida koina ma phangibo kudong chawa na taga lawri me ampuna mutudi madudi mi tuna mai khanje gadam ne ba ai di lawra animated suspension da leiri MLA amo oina ai kadogi sidaida mai leiri me am lawru do no ai lawru ai di publicly ai masi akarai da no mathangi phannam da si na bi ai gi na di donate tawjare lawthok podi am ta leite da na moi sing se ko adumai lawthok khra gana wa amani lawthok ta aduga leiri ba potu magi ai di mana lawri du illegal logo nati haije bane haibudi seng na haiba kanda magi emotion na magi sentiment na ma logo haibu no mai tongan ba mani magi logic amani but lawri sidi magi phangam thokpa man leiba position dugi ona logje bani sidada ain gi ba mieng ri thona kai ba leite na ai di logje aduga assembly di job to gra matung da assembly muthakra matung da MLA sing disqualify to graba kaigumba to hita tarbu itaragadi adu lawram me hai taragadi assembly gi leiba madada silangi mayam sing do akhoi punishable oyabako ain gi mengdagi adu hojiki oinadi hairu myam sing ase mai ken du tawchabani akoina emotion sentiment ta kari da tahoning da ba tahoning bai na tonga ba mani dana ko aduna pungong tonga pot amane ba but tawri pot sidi within the framework of the law du tawchabani masida di akoi thoina yam ka hena comment aidi pining de na ai swai thamjege hoi thaga cheroza aduga aroibada khusu khulai supply tawduna Manipur gi irang henna pakthok chawthok na ba hotna bada chenaba Mizoram gi miyoi ahung gi mathakta NIA na sarsit pan khre bani oza wafam masigi mari lain na hokiba chahi listing ani ga kunhumdoi gi mi ahum dagi haurakhiba mihat mipun misi minana thalaba Manipur gi violence asida khusu khulai supply tawduna henna pakthok chawthok na ba hotna bada chenaba dana tana awang nong pokta leiriba tongan ba insurgent group sing arms ammunition amadi explosive kaya supply tawramba Mizoram miyoi ahung gi mathakta National Investigation Agency gi official amana wafam asi phongdorakibani wafam asi sumaina khongthang asi matam chana lokhat pi bataragadi asigumba thokhaning daba irang thodok kaya dagisu kanba ngamgadra haina khaleuza kari wafam thambini moina phaba khara adi public domain na thambe aba khara haina dum thambai wani da adu mana loi to bona te buko ma myam leiri buko political level myam yauri buko adai thamni moi du sa hen kari manu mapanda na ma manung da na kari taw ba haiba kholo kani haiba tambangam bana te leiba pot myam singa se leiba si khang na wa ngal tani sidi khoigi Manipur da thoi ba pot myam singa si kari gumba kana gumba khara na moi gi thaseng na policy mai makha da satha ba pot amani haiba se tariba thodok sina do masana dum promasal evident ojar ba pot ne buko masidaida madugi face saving oina na ba khujing guna to da mi khara bhawa mi khara tawwa du tawra tawwa haidudi adum magi lo ma lei lenga am lei du adugi exercise tawbagi wani da adi tawriba pot du swa yeng moina kari hena titrom do no da koina ubana te buko adu hayeng
matamduna pura kan da dum thoksara kada ba poni mi khara du victim oi bi oi da bi ai ko adu issue du di loi roi ba issue loi roi su khulai supply to gi kari gi pot myam sing du loi roi ba ko si yamna luba phenomena ni masi yam kana haining de maram di sarkar ma lai bagi magi to hom to ko nomoi pura sapadi yada mina pu mu du pha bai wani tar moi wani adu lona pura di ka su kai di ho di ka su kai di na dum usana da na pula su dum yae ba ko adu mayam su torongani torong hani asu te maram di khulai du mathana na moi hom du na khakta supply to bana te mani pura pai khulai myam si ko aduna lai ba myam sing ase khoi khang na bu wang hak te ni da yam ka he na ma si da aina he pasadana aduna dana thillu mase ngang bagi su mathok ta te adum yeng si ko koi kai thola ke haiba pu to dum matam na mai ge dum masa dum hangdora kane ba ko phanyam nai na matu kupsela su kwak na phanyam na wahong matu kupsela su wahong oi bi yaroi matu sing du ke la pa ka na kwa oi na dum thola kane ba ko aduna dum thoksara kane ba